Council of Higher Secondary Education Manipur lauduna pangthokpa Higher Secondary Examination 2026 ki result haidokre Commerce stream ki position 1 ki 5 phoba lenga ki school tamba mahiru sing na lobung ngam ki mathakta Science amadi Arts stream da su lenga ki school tamba mahiru sing na position kya lobung ngam na krei apun mahiru lising kuntra mathoi chamanga kuntra na saru yaduna ching amadi tampa ki examination center chama tara tare ta pangthokki ba examination asigi result asi Education as ki Commissioner N Geoffrey lauthokki banei sahi asigi वन एग्जाम पास तौबी चांग साद मरिपुतरा निथोई पॉइंट अनि अहुम ओइखि ngasi haidokhiba examination of the science stream gi oina commerce school changangai gi mahairoi oiriba Kakching district ki wangu tera hodam leraktagi takhelamam kalpana amadi comprehensive concept school gi mahairoi oiriba sagolban mabudau mantri lekai dagi yohen longjam anina mark chamanga gi manungda samri mariputara fangduna ahanba position punna taminakhi Second position na Millennium Institute of Science ki pebam taibungan bana amade third position na commerce school ki Wainona na lawangam ki loina Kakching Higher Secondary School ki mahairoi nongmaithem Priarders ni na taramanga suba position fangduna science stream da lenga ki amatanga raba position law mahairoi oiki Commerce stream UNSCC Higher Secondary School ki mahairoi thoihen mathongam na mark samari yankai mari fangduna ahanwa position lawki TG Higher Secondary School ki haurangbam Kenya na ani suba athokpam deni na ahum suba taki stream asima ki mari suba amadi manga suba position su TG Higher Secondary School ki mahiroi sing na lawangam ki Arts stream ki wana EK Higher Secondary School ki sarangthem aying bina mark samari humputra phanglaga ahanwa position TG Higher Secondary School ki mahiroi Puspa Kakching tabam na ani suba amadi EK Higher Secondary School ki Chesam Nurmiya na ahum suba position tabangam ki stream asima ki mari suba taruk suba nipan suba amadi mapan suba position singsu TG Higher Secondary School ki mahiroi sing na lawangam ki Examination sida lenga ki mahisang singi pass tobi chang hana chada marfu taruk point mapan ama oiki aduga private school singina sada mariputara mari point manga mari oiki none district na chada mariputara nipan point mapan ahum pass tawduna khwaidi wang pass tawbu district oiraga ziribam na chada marfu point sino nipan pass tawduna khwaidi name district oiki Arts stream the mahiroi lising tared satruk mariputra taren examination thaw the mahiroi lising taruk satred humputra mapan science stream the mahiroi lising kulhumdoi saman nifu taruki manungda mahiroi lising kunmathoi samri mariputra mathoi commerce stream the mahiroi satruk humputra nipan gi manungda mahiroi chamanga yankai mapan na pass tawbungam naki